Kwaktada drug Yonba Meeoi Faba Changluba ADC Ningthoukhongi Meeoi ama Furakpadagi Sokle Jeepsy Gari ama mai Thadokhre Pau asi ngasi nungthil phongkhiba kangleipaki maira pause dagi lakhwatsabane Manipur gi leimaidagi mayai ka drug maru phangna muthanaba akanba khongjang sangsilebe anti drug campaign ADC Ningthoukhongi thongmi singna chatharakpa drive ki manung channa ngasi ayuk pung 10 taba matamda Ningthoukhong kaithel manakta drug puthok pusin tawbani haiba Kwaktada maitay pangal nupa ama ADC gi thongmi singna wahong pahong chathakhe aduda mahak masamang na drug puthok pusin tawbi haina phongdokhi haire ADC gi kangbuna makhut salaba drug puthok pusin tawbana ha asina drug lauriba Meeoi adugi maming MD wakija sahi nifuga mangane phawaksaw PS ki manung sanba Kwakta ward number 3 dagi ni haina saktakhi haire masigi matungda hairiba Meeoi asida drug lauba lake leiramu haiduna phone tawhanbada Meeoi asina lao nakhoina pamliba drug adu phangba ngamgani haina paukhum pirakhi haire masigi matungda ADC Ningthoukhongi thongmi singna makhut salaba drug puthok pusin tawba chahi 30 thoirom suraba Muslim naha aduga loinana jeep amada Kwakta ward number 3 tamna drug yonba nupa adugi yumda lakhe mafam adu yauraba matungda drug yonba wazika hairiba Meeoi asi thengnabadagi mahak phanaba honabada Meeoi asina gari ama tongduna chenaba honakhe loinana ADC ki kangbuna tonglakpa Jeepsy aduna tanabada Meeoi aduna gari adu hundoklamlaga khongbal ama chonglaga mafam aduda leiba san kakpham dukan amada chensin ki haire asumna Meeoi asi phanaba honabada mafam adugi miyam ga pau phawdok phawjin tawna hodabadagi miyam hupsilaktuna irang thokhe loinana ADC ki kangbuna tonglakpa Jeepsy miyam na mai thadokhe masida natana ADC gi thongmi khundrakpam joy kauba chahi 30 thoi muk suraba Meeoi ama mafam adugi miyam na phubadagi kok amasung mai gi sarukta sokhe thawdok asigi paw asi phangbadagi thawdok thokumda police ki kangbu thomjilaktuna asokpana ha asi rescue tawduna moirang hospital da puraktuna layeng bagi thabak sathakhe masigi matungda Jenims hospital da refer tawrakpadagi haujik Jenims ta layeng bagi thabak sathari haire paw asina hai drug lalon bani hairiba Kwakta ward number 3 dagi MD wazika hairiba Meeoi asina masamak drug karbar tawi haiba yajakhe matungda mugana drug karbar tawraroi haibadagi laikai adugi miyamga loinana ADC gi thongmi singa gi marakta yanaba ma purakpadagi mahakpu phabagi thabakti tawkhide adubu irang marak aduda mathong maram khangdana ADC gi thongmi singna purakpa Jeepsy Gari mai thaduna mangan khiba made ADC gi thongmi ama khut thaduna asokapan nangan khiba thawong adu ka henba thawong ni haiduna ADC gi maikei dagi pendaba phongdokhe